Good morning. Ngasi thang jun mit ki card ki message ape te minner se ko thang jun mit se akoi gi number aham bada number se 93 lere atuga color dana amu baga mekhen machu ga ko black ka purple ga set pi bayai ko adu ngasai gi aina keno hapo hai bado haidi nuti gi chak thong matam ayuk ta hapo dre na khala se thabak chin dana ni khang le khangau da na hapo dre na khala se kaw dana nungdang gum bada ri hapiyo ko ado saturday da hap da ba se ꯀꯩꯅꯣ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯩꯅ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯍꯥꯏꯀꯣ ꯃꯔꯨ ꯑꯃꯅꯤꯗꯪ ꯊꯥꯗꯒꯦꯔꯥ ꯆꯥꯛ ꯀꯥꯝꯕ ꯃꯇꯝꯗ ꯊꯣꯡꯕ ꯃꯇꯝꯗꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯆꯥꯊꯥꯎ ꯗ꯭ꯔꯣꯞ ꯑꯃꯈꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯊꯥꯗꯕꯤꯌꯣ ꯁꯤꯗ ꯑꯃꯨꯛ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯀꯂꯥ ꯅꯃꯛ ꯖꯤꯔꯥ ꯀꯔꯤ ꯀꯔꯥ ꯍꯥꯏꯗꯤ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣꯞꯁꯟꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯣꯕ ꯍꯥꯏꯗꯤ ꯌꯥꯗꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯍꯥꯏꯗꯕꯅꯦꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯑꯣꯞꯁꯟꯗꯣ ꯑꯜꯇꯔꯅꯦꯇꯤቭ ꯑꯣꯞꯁꯟ ꯑꯗꯨꯝ ꯄꯤꯔꯛꯀꯅꯦꯕ ꯁꯤ ꯍꯥꯞꯄꯣ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯔꯇꯤꯀꯨꯂꯔ ꯄꯣꯠ ꯑꯃ ꯑꯅꯤꯗꯨꯗꯪ ꯑꯗꯨꯗ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤ ꯍꯔꯕꯁ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯤꯡ ꯄꯥꯋꯔ ꯌꯥꯎꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯨꯅꯅꯦꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯄꯔꯇꯤꯀꯨꯂꯔ ꯑꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯕꯗꯣ ꯅꯠꯇꯕꯤꯗ ꯑꯣꯞꯁꯟ ꯑꯣꯏꯅꯒ ꯍꯥꯏꯗꯤ ꯑꯗꯨꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯥꯗꯦꯀꯣ ꯑꯗꯨꯗꯣ ꯋꯥꯔꯧꯕꯤꯒꯅꯣ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯑꯃꯅꯤꯗꯨꯗꯒꯤ ꯑꯃꯅꯤꯗꯣ ꯑꯗꯨꯝ ꯂꯩꯕ ꯑꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯂꯩꯇꯕ ꯄꯣꯠꯇꯤ ꯀꯩꯁꯨ ꯑꯩ ꯍꯥꯏꯒꯟꯗꯕꯅꯤꯀꯣ ꯑꯗꯨ ꯈꯛꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯐꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯏꯃꯤꯡ ꯑꯐꯕꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯥꯔꯤꯉꯩꯗꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯌꯨꯀꯣ ꯐꯣꯟꯁꯦ ꯄꯥꯏꯕ ꯉꯝꯗꯦ ꯍꯟꯖꯟ ꯍꯟꯖꯟꯁꯨ ꯍꯥꯏꯔꯦꯀꯣ ꯗꯨꯀꯥꯟꯒꯤ ꯅꯝꯕꯔ ꯑꯣꯏꯇꯥꯔꯗꯤ ꯗꯨꯀꯥꯟꯒꯤ ꯅꯝꯕꯔꯗꯗꯤ ꯀꯣꯜ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯅꯝꯕꯔ ꯑꯩꯅ 62ꯅ ꯍꯧꯕ ꯑꯃ ꯄꯤꯕꯗꯣ ꯑꯗꯨꯗꯗꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯀꯣꯜ ꯄꯥꯏꯕ ꯉꯝꯍꯧꯗꯕ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯀꯩꯅꯣꯗꯣ ꯑꯩ ꯈꯪꯍꯧꯗꯕ ꯌꯥꯏꯀꯣ ꯑꯗꯣ ꯃꯦꯁꯦꯖ ꯑꯣꯏꯇꯥꯔꯒꯗꯤ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯦꯠꯂꯤꯁ ꯑꯩ ꯍꯜꯂꯦ ꯂꯣꯏꯅꯃꯛꯀꯣ ꯑꯗꯨꯗꯨꯅꯦꯀꯣ ꯑꯗꯣ ꯁꯤꯗ ꯀꯥꯔꯠꯁꯦ ꯑꯍꯨꯝ ꯂꯩꯔꯦꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 2 3 ꯀꯣ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯈꯜꯂꯁꯦꯀꯣ 1 ꯈꯟꯁꯤꯔꯥ 2 ꯈꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ 3 ꯈꯟꯁꯤꯔꯥ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕ ꯈꯟꯕꯉꯩ ꯌꯦꯡꯉꯁꯦꯀꯣ 1 ꯆꯨꯁ ꯇꯧꯕꯉꯩ ꯍꯥꯏ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯇꯧꯒꯦ ꯍꯥꯏꯕ ꯈꯟꯕ ꯂꯩꯅꯀꯣ ꯑꯩꯅ ꯀꯩꯅꯣꯝ ꯈꯜꯂꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯪꯕ ꯑꯣꯏꯒꯅꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯌꯣ ꯈꯜꯂꯒ ꯆꯠꯂꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩ ꯐꯪꯒꯅꯤ ꯌꯥꯒꯅꯤ ꯑꯣꯏꯒꯅꯤ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯉꯔꯥꯡ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯒꯦꯒ ꯍꯥꯏꯔꯁꯦꯕ ꯉꯁꯤ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯦꯒ ꯍꯥꯏꯔꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯗꯣ ꯆꯥꯟꯁꯦꯁꯇꯣ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯡꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯍꯥꯟꯕꯩꯁꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯆꯠꯍꯟꯒꯅꯣ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯐꯥꯔꯒ ꯊꯝꯃꯣ ꯍꯣꯜ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯤꯁꯤꯅ ꯄꯩꯁꯥꯁꯦ ꯀꯣꯜꯂꯒ ꯂꯩꯁꯦꯀꯣ ꯍꯥꯏꯗꯤ ꯐꯥꯔꯒ ꯊꯝꯃꯣ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯇꯨꯡꯒꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯑꯟꯅꯦꯁꯦꯁꯔꯤ ꯈꯣꯔꯁꯀꯨꯝꯕ ꯈꯛꯇꯪ ꯆꯠꯂꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯂꯩꯕ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯍꯥꯏꯗꯤ ꯀꯛꯊꯕꯗꯣ ꯍꯥꯏꯗꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯇꯣ ꯂꯩꯔꯨꯔꯅꯣꯕ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯅꯝꯕꯔ 2ꯒꯤꯁꯦꯀꯣ ꯅꯝꯕꯔ 3 ꯅꯝꯕꯔ 3ꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯂꯩꯔꯤꯁꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯀꯗꯕꯗꯤ ꯌꯥꯝ ꯂꯩꯌꯦ ꯄꯥꯡꯊꯣꯛꯇꯗꯅ ꯂꯩꯔꯦ ꯇꯧꯋꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯅ ꯈꯜꯂꯒ ꯂꯩꯔꯤꯕ ꯑꯩꯅ ꯈꯜꯂꯒ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯍꯧꯕ ꯌꯥꯔꯕꯅꯦ ꯍꯥꯏꯗꯤ ꯈꯟꯖꯥꯟꯅꯔꯒ ꯅꯨꯡꯇꯤꯒꯤ ꯈꯟꯖꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩ ꯁꯨꯡꯇꯧ ꯇꯧꯗꯉꯩꯀꯣ ꯑꯗꯨꯒꯗꯤ ꯌꯥꯔꯒꯗꯤ ꯇꯧꯕꯤꯌꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃꯀꯣ ꯇꯥꯏꯃꯤꯡꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 8:30 9:04 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ 13:18 ꯄꯨꯡ 3:94 ꯐꯥꯎ ꯂꯩꯔꯦ ꯑꯗꯒꯤ 5:05 ꯄꯨꯡ 6:94 ꯐꯥꯎ ꯂꯩꯔꯦ ꯑꯗꯒꯤ 9:18 ꯅꯨꯡꯗꯥꯡꯒꯤꯅꯀꯣ ꯁꯤꯅ ꯄꯨꯡ 1:03 ꯐꯥꯎ ꯂꯩꯔꯦ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ 4:13 5:52 ꯐꯥꯎꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ 7:16 AM to 8:40 AM 11:29 AM to 3:41 PM then again 5:05 PM to 6:41 PM नाइट अमुक 8:17 PM to 11 कहीं हाई मिड नाइट की 1:04 AM को अगर नेक्स्ट डे नोंगालमदाइगिना 4:16 AM to 5:52 AM को सिना अखोई अफब टाइमिंग लेको सि लेरे अखोई ngasi की कार्ड की मैसेज से मैम थैंक यू